Manipur University of Culture की Department of Visual Art na sinduna chathariba ahumsuba Annual Art Exhibition na mahiroi singge haithoi singthoiba uthoknabagi tanja ama piri. University asigi Department of Visual Art ke mahiroi yankhai rom na puthokpa artwork chama yankhai manga rom uttuna tha asigi maridagi ngasi fauba Palace Compound da leiba State Art Gallery da chathariba art exhibition asiga mari leinana University asigi Department of Visual Art ke guest faculty Chandam Lalit na hai art exhibition asi chahi gi oina University asigi mahiroi sing gi oina pangthokpa exhibition ne exhibition asida University asigi mahiroi yankhai na puthokpa tungan ba artwork sing maroina sculpture amate painting utli exhibition asi University asigi mahiroi singda leiriba haithoi singthoiba du uthoknabagi pandamda pangthokpani haina mahakna phongdoki Mahakna makhatana hai mamangdagi lamdam asida art exhibition asi yamna toina pangthoknaramde adubu ngasigi lam asida ahongba kaya lakpaga loinana art exhibition kaya pangthoknarakli masi afaba khudamne visual art ki lamda mahairoi singda achauba inot ama piba haiba asi ngasidi yamna maru orakli haina mahakna makhataki aduk masak handak ke koi ki pangthoiba siga thargadi ahumrik suba annual exhibition sida lai si pulapna worksi 155 muk hoigani na khalle aduga madadi yauriba artists koi ki students si more than 50 finally adar ma sigi exhibition sida makal kya gi medium gi worksi ubigani makal kya gi medium khudamon harabda sculpture da koi gi relief sculptures mayam amusu ubigani aduga atop sculpture gi saktam kharchu ubigani duga say the acrylic medium acrylic watercolor pencil pastel adigi oil painting na simbagi medium gi different kano oiba paintings mayam ama we work mayam ama we masida ulli aduga pencil drawing su adum masida yauri adum masigi annual exhibition se akoi gi taw da ba yadraba pot amani aduna akoi gi visual art department Manipur University of Culture na masi chahi khudingi pangthok chabni student gi oina Exhibition asiga mari leinana exhibition asida award fanglaba Hanit Moirangthem Kauba University asigi mahiroi amana hai exhibition asida mahak masada anoba laushing amade anoba experience kaya tanchinba ngamkhi exhibition asina mahak masada achauba para ama tamba ngambaga loinana anoba inot amasu piri mahakna makhatana hai artist singi oina exposure haiba se yamna mathau tai college da aikoi masel khak punsinduna leibana yaraktaba matang lai haujek lamdam asida thokliba irang asina maram oiraga chathok chachinda choba singnaba amadi lei masina artist singda chaithing ama piri adubu aikoi masel punsinaduna matang chabada outdoor chatuna lai yeknaba hotnari haina mahakna makhataki award se sing ba hire di award se phangni se thadi thazaru deba ahamadi ai lai se ai isana ni khanjai ba ai se watli sani khanjai ba de oza sing na di thagalu nang je fajai kholin ade isan di penja dabdo dagi oza myam su swain habi bani na ai thagalaga di daudi yenge na swain khan bane ba dagi thagale dagi moi jury myam phangre dagi jury dagi exhibition matam chida mi myam sum phamina bada sum nang award ama phanguni company swain harakudi yam nungai ba phawe hai tare engonda duga aigi lai sida award phangi se watercolor ne ba ano we khalok artist haraga di kitang di wadi wa hai tare khoi siga haraga di khoi tamba khopa sida mapalam gumba di yam na kane moi gi di exposure jam hel hai tare chatpa khopa punba khopa khoi sida di mu irang laksala be chatpung yare dana adubu khoi kharaga adum akhoi khara punjal laga swain chachi khotsi haidi akoi college tang sum punjal laga yek pudu yarakte ba koi exposure khari dakar tare ba duna koi chatlaga yek puja naman taw hai tare bazar gumba aduga Sunday gumba egera suti gumba na koi outdoor gumba chatpa adugu mataw akoi na su khari hona je hai tare